ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯤꯁꯥꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯐꯝꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯜꯂꯤꯉꯩ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯀꯦꯒꯦ ꯀꯪꯂꯥꯗ ꯂꯩꯔꯤꯕ ꯐꯝꯊꯣꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯍꯥꯏꯕ ꯐꯝꯊꯣꯜ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯑꯉꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯣꯝ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯕꯗ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯥꯛꯄꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯗꯀꯣ ꯏꯃꯣꯝ ꯆꯅꯨ ꯑꯁꯦ, ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯔꯤꯕ ꯏꯆꯥ ꯆꯥꯛꯄ꯭ꯔꯝ ꯅꯤꯡꯉꯣꯟꯒꯨꯝꯅ ꯐꯖꯕꯗꯤ ꯀꯦꯒꯦ ꯂꯩꯀꯥꯏ ꯅꯤꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏꯗꯣ?" ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏ, "ꯑꯩꯒꯤ ꯏꯆꯥꯗꯤ ꯇꯥꯡꯅ ꯐꯪꯖꯕꯅꯤ, ꯏꯆꯥ ꯏꯃꯣꯝ ꯃꯊꯟꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯕꯨ ꯀꯦꯒꯦ ꯃꯆꯥ ꯑꯃꯒ ꯍꯦꯛꯇ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ, ꯏꯆꯥꯕꯨ ꯀꯞꯍꯟꯒꯅꯨ, ꯏꯆꯥꯒꯤ ꯈꯣꯝꯂꯥꯡ ꯋꯥꯠꯍꯟꯒꯅꯨ, ꯏꯆꯥꯕꯨ ꯃꯕꯨꯛ ꯂꯥꯝꯍꯟꯒꯅꯨꯀꯣ꯫ ꯏꯆꯥꯅ ꯀꯞꯂꯛꯂꯕꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯒꯗꯕꯅꯤ꯫ ꯑꯗꯨꯉꯩꯗꯤ ꯑꯩꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯃꯣꯝ ꯑꯁꯤꯅ ꯍꯦꯟꯈ꯭ꯔꯕꯣꯏ? ꯍꯦꯟꯗ꯭ꯔꯕꯗꯤ ꯏꯆꯥꯁꯤꯒꯤ ꯃꯪꯂꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯦ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯆꯅꯨ ꯆꯥꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯐꯤꯁꯥꯍꯩꯕꯤꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯃꯣꯝ ꯆꯅꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯟꯖꯔꯤꯕ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯃꯪ ꯌꯥꯏꯊꯣꯡꯀꯨꯝ ꯁꯖꯤꯛ ꯃꯇꯨꯡ ꯏꯟ ꯊꯕꯥ ꯃꯃꯩ ꯋꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯩꯃꯅ ꯃꯁꯥꯅꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯖꯩ꯫ "ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯃꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ? ꯑꯩꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯦ? ꯄꯤꯛꯂꯤꯕ ꯅꯆꯥ ꯅꯃꯣꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕ? ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯍꯟꯕꯤꯔꯛꯈꯣ, ꯅꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ." ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯇꯞꯅ ꯇꯞꯅ ꯑꯀꯥꯎ ꯄꯩꯔꯩꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯣꯡꯗꯝ ꯊꯤꯔꯕꯤ ꯆꯥꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯐꯤꯁꯥꯍꯩꯕꯤꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯆꯦꯡꯂꯧ ꯁꯛ ꯍꯦꯟꯕꯗ ꯀꯦꯒꯦꯗ ꯂꯝꯕꯥ ꯄꯥꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯉꯣꯜꯒꯤ ꯁꯥꯏꯅꯧꯅ ꯋꯥꯏ ꯋꯥꯏ ꯇꯥꯗꯨꯅ ꯀꯦꯒꯦ ꯄꯥꯈꯪ ꯄꯨꯝꯕꯗ ꯁꯨꯝꯍꯠ ꯌꯥꯏ ꯂꯥꯡ ꯊꯥꯛꯂꯔꯤ꯫ ꯐꯤꯁꯥꯍꯩꯕꯤꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯀꯦꯒꯦ ꯄꯥꯈꯪ ꯄꯨꯝꯕꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯐꯤꯁꯥꯍꯩꯕꯤꯅ ꯃꯥꯡꯒꯣꯟꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯇꯥꯏ ꯑꯃꯗ ꯍꯪꯒꯥꯝ ꯄꯦꯔꯦ ꯃꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯐꯤꯁꯥꯍꯩꯕꯤ, ꯅꯪꯗ ꯍꯟꯗꯛ ꯁꯥꯒꯗꯧꯔꯤꯕ ꯃꯤꯒꯤ ꯆꯔꯩ ꯐꯤꯕꯨꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥꯅꯣ?" "ꯏꯃꯥ, ꯍꯥꯏꯕꯒꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗ, ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯁꯤꯈꯛꯅꯤ꯫ ꯆꯔꯩ ꯐꯤꯕꯨꯝ 4ꯗꯤ ꯏꯅꯦꯈꯣꯏꯗ ꯄꯤꯔꯒꯦ꯫ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯅꯨꯀꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥ ꯅꯪꯕꯨ ꯌꯣꯛꯆꯕꯁꯦ ꯀꯦꯒꯦꯅ ꯃꯤꯍꯧ ꯀꯟꯕꯅꯤ, ꯃꯣꯏꯔꯥꯡꯅ ꯀꯂꯛ ꯊꯤꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯂꯤ꯫ ꯀꯅꯥ ꯂꯩꯖꯗꯕ ꯏꯃꯥ ꯏꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥ ꯂꯩꯔꯣꯏ? ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯗꯨꯅ ꯆꯠꯂꯨꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯖꯩ꯫ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯄꯤꯗꯣꯜꯂꯕ ꯊꯋꯥꯏ ꯑꯅꯤꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯅꯪꯁꯨ ꯅꯊꯧ ꯄꯥꯡꯖꯔꯣ." ꯆꯥꯛꯄ꯭ꯔꯝ ꯌꯥꯏꯅꯨ ꯐꯤꯁꯥꯍꯩꯕꯤ ꯀꯣꯂꯣꯏ ꯃꯤꯡꯇ ꯅꯠꯇꯅ ꯆꯔꯩ ꯐꯤ ꯁꯥꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯕ ꯐꯤꯕꯨ ꯀꯦꯒꯦ ꯂꯩꯀꯥꯏ ꯅꯤꯄꯥꯟꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯁꯛꯅꯀ ꯐꯖꯔꯤ, ꯆꯔꯩ ꯐꯤꯕꯥꯅꯀ ꯆꯨꯝꯂꯤ꯫ ꯀꯦꯒꯦ ꯄꯣꯛꯐꯝ ꯐꯝꯃꯤꯁꯤꯡꯅ ꯃꯥꯒꯤ ꯐꯤꯇꯕꯨ ꯁꯥꯕ ꯉꯥꯏꯅꯩ꯫ ꯃꯃꯜ ꯃꯟꯇꯤꯛꯅꯗꯅ ꯍꯦꯟꯅ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯌꯣꯟꯅꯩ꯫ ꯀꯦꯒꯦ ꯀꯩꯊꯦꯜ 4ꯗ ꯐꯤꯁꯥꯍꯩꯕꯤꯒꯤ ꯆꯔꯩ ꯐꯤ ꯌꯣꯟꯗꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯉꯩ ꯃꯄꯥ ꯍꯥꯛꯇꯛꯇ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝ ꯃꯄꯥꯒꯤ ꯈꯨꯗꯨꯡ ꯂꯤꯕꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯒꯦ ꯈꯨꯟꯊꯪ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯣꯏꯔꯥꯡ ꯉꯥꯡꯂꯧ ꯂꯥꯛꯄ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯑꯣꯡ ꯁꯥꯗꯥꯗ ꯆꯨꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕ ꯀꯧꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯒꯤ ꯃꯄꯥ ꯄꯟꯊꯧ ꯑꯁꯤ ꯄꯨꯡ ꯇꯤꯡꯕ
ꯄꯨꯡ ꯁꯥꯕ ꯑꯁꯤ ꯃꯁꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯛ ꯇꯧꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯃꯄꯥꯅ ꯁꯥꯕ ꯄꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯟꯍꯧꯗꯨꯅ ꯄꯨꯡ ꯇꯤꯡꯕ ꯄꯨꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯕ ꯄꯨꯡ ꯑꯁꯤ ꯃꯁꯛ ꯐꯖꯩ, ꯃꯈꯣꯟ ꯍꯧꯏ, ꯃꯈꯣꯟ ꯅꯨꯡꯁꯤ, ꯑꯗꯨꯅ ꯀꯦꯒꯦ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯄꯨꯡ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯒꯦ ꯀꯣꯛꯄ ꯀꯁꯥꯔꯦ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯊꯥꯡꯖꯤꯡꯅ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏ ꯑꯅꯤ ꯑꯁꯤꯕꯨ ꯁꯛꯀ ꯁꯛꯀ ꯊꯦꯡꯅꯍꯟꯗꯨꯅ ꯃꯣꯏꯔꯥꯡꯗ ꯂꯤꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃ ꯂꯤꯅꯍꯜꯂꯝꯒꯦ ꯍꯥꯏꯅ ꯊꯧꯁꯤꯜꯂꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯄꯨꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯄꯥꯈꯪ ꯅꯍꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯕꯨ ꯀꯧꯗꯨꯅ ꯄꯨꯡ ꯑꯃ ꯁꯥꯍꯜꯂꯁꯦ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯀꯦꯒꯦ ꯐꯝꯊꯣꯟꯗ ꯉꯥꯟꯊꯣꯏꯕ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯕꯨ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯅꯤꯡꯊꯧ ꯂꯩꯃꯥꯕ, ꯅꯅꯥꯏ ꯄꯥꯡꯖꯗ꯭ꯔꯕꯅ ꯏꯗꯨ ꯀꯥꯏꯗ ꯂꯤꯁꯤꯡ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯝꯐꯝ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯃꯇꯝ ꯑꯃꯒꯤ ꯃꯣꯏꯔꯥꯡ ꯉꯥꯡꯂꯧ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯄꯥꯔꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯀꯣꯂꯣꯏꯃꯤꯡꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕ ꯀꯧꯖꯩ꯫ ꯆꯨꯅꯩꯗ, ꯀꯣꯂꯣꯏꯃꯤꯡꯒ ꯊꯕꯛ ꯁꯤꯟꯊꯥꯒ ꯑꯩꯅ ꯇꯥꯕꯗ ꯅꯪ ꯑꯁꯦ ꯄꯨꯡ ꯁꯥꯕ, ꯄꯨꯡ ꯇꯤꯡꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯇꯥꯏ, ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯥꯡꯗꯕ ꯑꯩꯗꯤ ꯏꯇꯤꯛ ꯊꯣꯛꯅ ꯍꯩꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯡ ꯇꯤꯡꯕ, ꯄꯨꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯨꯠꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯁꯨ ꯑꯩꯅ ꯑꯗꯨ ꯀꯥꯡꯈꯨꯜ ꯉꯥꯛꯍꯧꯕꯅꯤ꯫ ꯐꯔꯦ, ꯍꯩ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯍꯦꯛꯇ ꯌꯦꯡꯂꯁꯤ, ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ ꯇꯝꯕ꯫ ꯀꯦꯒꯦ ꯐꯝꯊꯣꯟ ꯅꯥꯏꯕꯁꯤꯡꯒ ꯋꯥꯇꯥꯅꯔꯕ ꯇꯨꯡꯗ ꯅꯪꯉꯣꯟꯗ ꯄꯨꯡ ꯑꯃ ꯇꯤꯡꯍꯟꯗꯨꯅ ꯃꯗꯨꯅ ꯀꯦꯒꯦ ꯄꯨꯡ ꯑꯁꯤꯒꯤ ꯁꯥꯕꯥꯎ ꯂꯥꯟꯕꯥꯎꯒꯤ ꯌꯥꯏꯄꯨꯡ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯋꯥꯏ ꯑꯁꯤ ꯅꯪꯅ ꯁꯣꯏꯐꯗꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯌꯥꯊꯪꯅꯤ꯫ ꯀꯦꯒꯦ ꯃꯄꯨꯔꯦ, ꯑꯉꯝꯕꯁꯤꯡꯒꯤ ꯌꯥꯊꯪꯕꯨ ꯇꯣꯜꯂꯕ ꯑꯩꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯆꯔꯨꯒꯅꯤ? ꯇꯥꯛꯄꯤꯕ ꯁꯤꯟꯊꯥ ꯑꯗꯨꯃꯛ ꯉꯝꯅꯕ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯣꯜꯂꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧꯃꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯩꯃꯛꯅ ꯁꯥꯕ ꯄꯨꯡꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯨꯡꯖꯥꯎ ꯑꯣꯏꯅ ꯊꯝꯕꯗꯤ ꯋꯥꯡꯂꯦꯟ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯦꯟꯅ ꯌꯥꯟꯕꯒꯨꯝꯕꯅꯤ꯫ ꯌꯥꯏꯄꯨꯡ ꯁꯥꯒꯗꯕ ꯄꯨꯡ ꯑꯗꯨꯒꯤ ꯎꯗꯤ ꯂꯩꯕꯥꯛ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯪꯅ ꯆꯠꯇꯨꯅ ꯂꯧꯔꯨꯆꯣ, ꯃꯗꯨꯅ ꯄꯨꯡ ꯁꯥꯎ꯫ ꯂꯣꯏꯗ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯎꯀꯣ꯫ ꯐꯒꯅꯤ ꯀꯣꯏꯔꯦꯜ ꯂꯥꯏ꯫ ꯑꯁꯨꯝꯅ ꯌꯥꯊꯪ ꯀꯣꯛꯇ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯂꯣꯏꯕꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯄꯨꯡ ꯁꯥꯅꯕ ꯎ ꯑꯗꯨꯕꯨ ꯂꯧꯔꯨꯔꯦ꯫ ꯎ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯁꯣꯝꯗꯅ ꯆꯥꯛꯄ꯭ꯔꯝ ꯌꯥꯏꯅꯨ ꯐꯤꯁꯥ ꯍꯩꯕꯤꯒ ꯃꯍꯥꯛꯀꯤ ꯃꯇꯥ ꯏꯕꯦꯝꯃ ꯂꯩꯁꯥꯡꯅꯨ ꯑꯅꯤꯒꯅ ꯂꯩꯕꯥꯛ ꯄꯨꯟꯗꯤ ꯑꯃꯃꯝꯒ ꯂꯥꯏꯖ ꯏꯄꯥꯂꯥꯡ ꯏꯃꯨ ꯃꯥꯌꯣꯜ ꯁꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯈꯣꯏꯅꯧ ꯏꯇꯥ ꯌꯥꯏꯅꯨ, ꯀꯦꯒꯦ ꯈꯣꯏꯌꯣꯟ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯤ ꯍꯤꯔꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯨꯁꯤꯗꯣ꯫ ꯆꯠꯄꯕꯨꯗꯤ ꯆꯠꯅꯤꯡꯉꯤ ꯏꯇꯥ, ꯑꯗꯨꯕꯨ ꯌꯨꯝꯗꯅꯒ ꯃꯤ ꯂꯩꯖꯗꯕꯅꯤ꯫ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯩꯕꯅꯤ, ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯍꯥꯛ꯫ ꯇꯠꯂꯧ ꯂꯪꯂꯥ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤꯅꯤ, ꯆꯦꯔꯩ ꯐꯤꯕꯨ ꯁꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯣꯡ ꯃꯅꯔꯟꯌꯥꯏꯗꯒꯤ ꯈꯨꯕꯩ ꯑꯃꯠꯇ ꯀꯥꯟꯊꯣꯛꯇꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯑꯁꯦ ꯅꯁꯥꯅ ꯅꯁꯥ ꯆꯅꯨ ꯅꯤꯡꯉꯣꯜ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯐꯥꯎ ꯃꯀꯥꯎ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯅꯣꯗ ꯂꯩꯁꯥꯡꯅꯨ, ꯑꯩꯕꯨ ꯋꯥꯈꯟ ꯆꯣꯏꯕꯤ ꯑꯃꯒꯨꯝꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯖ ꯈꯣꯡꯅꯨꯡꯗ ꯀꯨꯝꯗꯨꯅ ꯂꯣꯏꯅꯔꯛꯄ ꯄꯨꯟ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯟꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯖꯥ ꯑꯅꯤꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ꯫ ꯀꯦꯒꯦ ꯅꯤꯡꯉꯣꯜ ꯆꯅꯨꯋꯣ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯂꯩꯁꯥꯡꯅꯨꯅ, ꯏꯇꯥ, ꯇꯝꯕ ꯅꯨꯄꯥꯁꯤꯅ ꯀꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯣꯏꯔꯤꯕ꯭ꯔꯥ? ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯄꯤ꯫ ꯍꯥꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯗꯨꯅ ꯇꯥꯅꯔꯛꯂꯤꯕ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯆꯜꯈꯣꯏ, ꯅꯕꯨꯡ ꯑꯩꯁꯦ
ꯂꯣꯏꯕꯤ ꯆꯤꯡꯗ ꯀꯥꯔꯨꯕꯅꯤ꯫ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯑꯀꯥ ꯑꯀꯨꯝ ꯇꯧꯕꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤ, ꯏꯁꯥ ꯑꯁꯦ ꯈꯧꯒꯪꯅꯔꯤ꯫ ꯅꯈꯣꯏꯅ ꯄꯨꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯖꯤꯛ ꯈꯨꯖꯣꯛ ꯌꯥꯗꯨꯅ ꯊꯛꯆꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯖꯥ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯂꯩꯁꯥꯡꯅꯨꯅ ꯇꯝꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯁꯦ, ꯅꯆꯜ ꯑꯩꯅ ꯎꯈꯤꯕꯒꯨꯝ ꯂꯥꯛꯈꯤꯕꯒꯨꯝ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯤ꯫ ꯑꯩꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯗꯤ꯫ ꯎꯀꯛ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯄꯨꯡ ꯁꯥꯕꯒꯤꯅꯤ꯫ ꯄꯨꯡ ꯁꯥꯕ ꯍꯥꯏꯕ? ꯑꯣ, ꯅꯤꯡꯁꯤꯡꯉꯦ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯄꯥꯈꯪ ꯑꯃ ꯄꯨꯡ ꯁꯥꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯄꯗꯣ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯀꯣꯂꯣꯏ ꯃꯤꯡꯕꯨꯗꯤ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕ ꯀꯧꯏ꯫ ꯏꯆꯜ ꯑꯅꯤꯒꯤꯗꯤ? ꯑꯩꯒꯤꯅ ꯂꯩꯁꯥꯡꯅꯨ, ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯌꯥꯏꯅꯨ ꯐꯤꯁꯥꯍꯩꯕꯤ꯫ ꯌꯥꯏꯅꯨ ꯐꯤꯁꯥꯍꯩꯕꯤ ꯍꯥꯏꯕ? ꯋꯥꯡꯂꯦꯟꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯐꯂꯞ ꯌꯥꯏꯅꯨꯗ ꯌꯦꯡꯖꯩ꯫ ꯌꯥꯏꯅꯨꯁꯨ ꯌꯦꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯃꯔꯩꯖꯩ꯫ ꯂꯩꯁꯥꯡꯅꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ ꯍꯥꯏꯕꯗꯥꯏ, ꯏꯇꯥꯒꯤ ꯄꯨꯜ ꯑꯁꯤꯗꯒꯤ ꯊꯛꯄꯤꯔꯣ꯫ ꯌꯥꯏꯅꯨꯅ ꯏꯁꯤꯡ ꯍꯩ, ꯋꯥꯡꯂꯦꯟꯅ ꯃꯈꯨꯠ ꯈꯨꯕꯥꯝ ꯌꯥꯗꯨꯅ ꯀꯨꯠ ꯊꯛꯆꯩ꯫ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯜꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ꯫ ꯌꯥꯏꯅꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯋꯥꯡꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯏꯆꯜ ꯑꯅꯤꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯆꯜ ꯈꯣꯏꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯆꯥꯛꯄ꯭ꯔꯝꯗꯒꯤꯅꯤ꯫ ꯏꯕꯨꯡꯗꯤ? ꯑꯩꯅ ꯀꯦꯒꯦ ꯈꯨꯟꯇꯛꯇꯒꯤꯅꯤ꯫ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯁꯛꯀ ꯈꯪꯅꯔꯕꯅꯤꯅ ꯍꯌꯦꯡ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯦꯡꯅꯕ ꯀꯥꯟꯗꯁꯨ ꯑꯗꯨꯃꯛ ꯀꯧꯅꯁꯤꯀꯣ꯫ ꯍꯣꯏ꯫ ꯑꯗꯣ ꯌꯥꯏꯅꯨ ꯐꯤꯁꯥꯍꯩꯕꯤꯕꯨ ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯁꯤꯕꯣ? ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯥꯡꯅꯨ ꯅꯣꯛꯏ꯫ ꯌꯥꯏꯅꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯂꯣꯟ ꯊꯣꯛꯇꯕ꯭ꯔꯥ ꯀꯥꯏꯅ? ꯑꯣ, ꯊꯣꯛꯄꯣꯏꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯣ ꯌꯥꯏꯅꯨ, ꯅꯁꯛ ꯏꯁꯛ ꯈꯪꯅꯔꯕꯅꯤꯅ ꯆꯥꯛꯄ꯭ꯔꯝ ꯀꯣꯝꯗ ꯀꯣꯏꯅ ꯇꯣꯏꯔꯛꯄ ꯇꯥꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯡꯅꯨꯅ ꯃꯇꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯖꯩꯗꯀꯣ ꯅꯨꯄꯥꯁꯦ, ꯃꯁꯥ ꯃꯎꯅ ꯐꯔꯤꯕ? ꯐꯖꯔꯒ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ? ꯈꯪꯁꯤꯟꯅꯗꯕ ꯀꯥꯏꯁꯨ ꯁꯥꯔꯤꯌꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯏꯌꯦ, ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛꯀꯤꯁꯦ ꯏꯇꯥꯕꯨ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯃꯦꯂꯩ ꯂꯥꯡꯃꯤ ꯏꯕꯦꯝꯃ, ꯅꯪꯅ ꯋꯥꯈꯜ ꯐꯈꯤꯕꯁꯤꯅꯀꯣ꯫ ꯂꯥꯎ, ꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯀ ꯁꯣꯛꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯃꯣꯏꯅ ꯌꯥꯅꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯊꯧꯋꯥꯏ ꯑꯗꯨꯕꯨ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯅ ꯁꯥꯔꯕ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯊꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯅꯥ ꯃꯊꯨꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯄꯨꯡ ꯑꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯌꯥꯏꯄꯨꯡꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯌꯥꯏꯄꯨꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯀꯌꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯄꯨꯡꯅꯣ ꯁꯤꯕꯨ, ꯃꯁꯛ ꯃꯑꯣꯡꯅ ꯐꯖꯔꯤꯕ ꯌꯥꯏꯄꯨꯡ ꯑꯁꯤꯅ ꯀꯪꯂꯥꯗ ꯊꯝꯗꯨꯅ ꯌꯩꯔꯕꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯍꯧꯕ ꯍꯦꯟꯗꯨꯅ ꯄꯨꯡꯒꯤ ꯄꯨꯡꯈꯣꯜ ꯑꯁꯦ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏ 9 ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ, ꯈꯨꯃꯟ, ꯂꯨꯋꯥꯡ ꯑꯃꯗꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯐꯥꯎꯕ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯇꯤꯛ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯕꯅ ꯄꯟꯗꯣ ꯂꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯌꯥꯏꯄꯨꯡ ꯑꯁꯤꯕꯨ ꯃꯅꯥꯏ ꯃꯁꯦꯟ ꯊꯝꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯜꯍꯜꯂꯝꯃꯤ꯫ ꯌꯥꯏꯄꯨꯡ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯧꯔꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯌꯥꯏꯄꯨꯡꯒꯤ ꯄꯨꯡꯈꯣꯜ ꯑꯁꯤꯕꯨ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯈꯨꯃꯟꯒꯤ ꯅꯤꯡꯊꯧꯃꯛꯅ ꯇꯥꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯌꯥꯏꯄꯨꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯥꯏꯄꯨꯡ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯈꯨꯃꯜꯄꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯄꯨꯡꯒꯤ ꯃꯈꯣꯜ ꯑꯁꯤꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯍꯧꯕꯁꯤꯕꯣ? ꯌꯥꯏꯄꯨꯡ ꯑꯁꯦ ꯑꯆꯝꯕ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ
ꯃꯈꯣꯏꯒꯤ ꯌꯥꯏꯄꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯥꯏꯄꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯨ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯀꯥꯏꯔꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯅꯥꯏ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯂꯩꯔꯤꯕ ꯌꯥꯏꯄꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯒꯤ ꯄꯨꯡ ꯑꯁꯦ ꯈꯨꯃꯟ ꯂꯩꯕꯥꯛ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯄꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯩ, ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯂꯕꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯁꯤꯒꯨꯝꯕ ꯄꯨꯡ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯥꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧꯅ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯜꯁꯤꯡꯕꯨ ꯁꯩꯊꯥꯗꯨꯅ ꯈꯨꯃꯟ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯈꯨꯃꯟ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯏ ꯃꯄꯤꯕꯨ ꯐꯠꯇꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯂꯣꯛꯇꯥꯛ ꯏꯃꯥꯏ ꯐꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯄꯨꯡ ꯇꯝꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯀꯦꯒꯦ ꯀꯅꯥ ꯈꯪꯍꯟꯗ, ꯃꯣꯏꯔꯥꯡ ꯀꯅꯥ ꯎꯍꯟꯗꯅ ꯍꯨꯔꯥꯜꯂꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯅꯥꯏ ꯀꯥꯏꯔꯦꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯛꯇꯥꯛ ꯐꯥꯎꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯣꯏꯔꯥꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯀꯦꯒꯦ ꯀꯪꯂꯥ ꯄꯨꯡꯗ ꯂꯩꯔꯤꯕ ꯄꯨꯡꯖꯥꯎ ꯑꯗꯨꯕꯨ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯀꯥꯏꯔꯦꯝꯕꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯂꯥꯂꯣꯏꯁꯥ, ꯍꯧꯖꯤꯛꯇꯤ ꯌꯥꯏꯄꯨꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤ꯫ ꯀꯦꯒꯦ ꯃꯆꯥ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯛꯇꯥꯛ ꯇꯝꯅ ꯆꯠꯍꯧꯔꯁꯤ꯫ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯌꯥꯏꯄꯨꯡꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯣꯏꯁꯪ ꯃꯆꯥ ꯑꯃ ꯑꯅꯤꯅ ꯎꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯍꯩ ꯍꯨꯔꯥꯟꯕ ꯁꯥ, ꯉꯥꯏꯈꯣ! ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯦꯒꯦ ꯌꯥꯏꯄꯨꯡ ꯍꯨꯔꯥꯟꯈ꯭ꯔꯦ! ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ! ꯊꯠꯂꯣ, ꯊꯠꯆꯤꯜꯂꯣ! ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯐꯥꯔꯣ! ꯈꯨꯃꯟ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯨꯅ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯂꯣꯏꯁꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗ ꯊꯨꯅ ꯄꯥꯎꯗꯝꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯂꯩꯃꯥꯕ, ꯍꯨꯔꯥꯟꯕ ꯈꯔꯅ ꯀꯦꯒꯦ ꯌꯥꯏꯄꯨꯡ ꯐꯛꯇꯨꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯔꯦ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯗꯨꯅ ꯂꯣꯛꯇꯥꯛꯇ ꯍꯤ ꯍꯣꯜꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯍꯜꯂꯤ꯫ ꯂꯣꯏꯁꯪ ꯃꯆꯥ ꯑꯃꯅ ꯍꯤꯗꯣꯟꯗ ꯂꯦꯞꯇꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯔ ꯇꯞꯂꯞꯅ ꯍꯤ ꯀꯟꯅ ꯍꯣꯜꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯥꯗ ꯂꯩꯔꯦ, ꯈꯨꯃꯟ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯍꯤꯁꯦ ꯊꯨꯅ ꯍꯣꯟꯖꯤꯜꯂꯁꯤ꯫ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯁꯤ ꯑꯆꯝꯕ ꯍꯤ ꯑꯃ ꯅꯠꯇꯦ, ꯂꯝꯖꯦꯟ ꯌꯥꯡꯕ ꯍꯤ ꯑꯃꯅꯤ꯫ ꯍꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯇꯥꯟ ꯉꯝꯕ ꯈꯔ ꯄꯨꯡꯃꯥꯏ ꯂꯦꯞꯄ ꯀꯧꯏ꯫ ꯍꯤ ꯑꯁꯤꯅ ꯖꯔ ꯖꯔ ꯆꯦꯟꯈꯠꯇꯨꯅ ꯈꯨꯃꯟ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯂꯣꯏꯅ ꯂꯣꯛꯇꯥꯛ ꯂꯥꯏꯈꯨꯄꯥꯠ ꯃꯣꯏꯔꯥꯡ ꯅꯨꯡꯖꯦꯡ ꯄꯥꯠꯇ ꯊꯦꯡꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯝꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯂꯣꯏꯁꯪ ꯃꯆꯥꯅ ꯈꯨꯃꯟ ꯃꯅꯥꯏ ꯀꯥꯏꯔꯦꯝꯕꯅ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯃꯟ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯀꯟꯅ ꯍꯣꯟꯒꯠꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯏꯔꯦꯝꯕꯅ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯎ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯂꯝꯕꯥ ꯑꯅꯤꯅ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯛꯇꯥꯛ ꯏꯔꯦꯛꯇ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯄꯨꯡ ꯑꯗꯨꯅ ꯍꯦꯛ ꯇꯥꯁꯤꯟꯈ꯭ꯔꯕꯗ ꯈꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯈꯨꯃꯟ ꯀꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯂꯥꯂꯣꯏꯁꯥ, ꯌꯥꯏꯄꯨꯡ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯀꯨꯝꯗꯨꯅ ꯂꯨꯞꯇꯨꯅ ꯊꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯖꯝ ꯖꯝ ꯆꯣꯡꯊꯅꯈꯤꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯂꯣꯏꯁꯪ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯏꯄꯨꯡ ꯑꯁꯦ ꯃꯈꯣꯏꯅ ꯐꯪꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯂꯥꯂꯣꯏꯁꯥ, ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯗꯨꯅ ꯊꯤꯁꯤ, ꯐꯪꯅꯕ ꯊꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗ ꯐꯟ ꯐꯟ ꯆꯣꯡꯊꯗꯨꯅ ꯏꯔꯨꯞꯇꯨꯅ ꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯝꯃꯤ꯫ ꯀꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ, ꯈꯨꯃꯟ ꯄꯨꯡꯗ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯁꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯕꯨ ꯊꯠꯈꯤꯗꯨꯅ
ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯈꯨꯃꯟ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨ ꯍꯤꯗꯨ ꯊꯨꯅ ꯍꯣꯟꯈꯤꯗꯨꯅ ꯃꯌꯨꯝ ꯈꯨꯃꯟ ꯂꯩꯕꯥꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯂꯣꯏꯁꯤꯡꯁꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯌꯥꯏꯄꯨꯡ ꯑꯗꯨ ꯂꯣꯛꯇꯥꯛꯇ ꯇꯥꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯂꯣꯛꯇꯥꯛ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯖꯈ꯭ꯔꯁꯅꯨ, ꯀꯅꯥꯝꯇꯅ ꯊꯤꯕ ꯐꯪꯗ꯭ꯔꯁꯅꯨ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯌꯥꯏꯄꯨꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯁꯥꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯣꯏꯅ ꯀꯦꯒꯦ ꯌꯥꯏꯄꯨꯡ ꯍꯟꯖꯕ ꯐꯝꯊꯣꯟ ꯍꯥꯞꯂꯒꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯕꯗꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡꯒꯤ ꯌꯥꯏꯄꯨꯡ ꯍꯟꯖꯕ ꯐꯝꯊꯣꯟ ꯄꯥꯏꯈꯤ꯫ ꯌꯥꯏꯅꯨ ꯐꯤꯁꯥ ꯍꯩꯕꯤꯅ ꯏꯌꯣꯡ ꯁꯪꯗ ꯐꯝꯗꯨꯅ ꯆꯔꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥ ꯏꯕꯦꯝꯃ ꯂꯩꯁꯥꯡꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯑꯃ ꯇꯝꯂꯦ, ꯈꯣꯏꯅꯧ ꯏꯇꯥ ꯌꯥꯏꯅꯨ, ꯅꯃꯥꯟ ꯆꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯕꯨ ꯇꯥꯔꯕ꯭ꯔꯥ? ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥ? ꯀꯦꯒꯦ ꯐꯝꯊꯣꯟ ꯅꯥꯏꯈ꯭ꯔꯦ, ꯌꯥꯏꯄꯨꯡ ꯍꯟꯖꯕ ꯃꯊꯪ ꯈꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯐꯤ ꯁꯥꯕ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯏꯇꯥ, ꯑꯁꯦꯡꯕ ꯌꯥꯋꯥꯔꯥ ꯅꯪꯅ ꯇꯝꯂꯤꯕꯁꯤꯕꯣ? ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯨꯒꯗꯣꯏꯅꯣ? ꯅꯇꯥ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯔꯥꯎꯔꯤꯗꯩꯗꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯔꯤ ꯍꯥꯏꯕ? ꯏꯇꯥ ꯂꯩꯁꯥꯡ, ꯅꯪꯒꯤ ꯄꯥꯎꯗꯝꯗꯣ ꯇꯥꯅꯤꯡꯕꯅ ꯑꯩꯗꯤ ꯂꯥꯡꯇꯛꯅꯔꯦ꯫ ꯁꯦ, ꯊꯨꯅ ꯇꯝꯂꯣꯕ꯫ ꯏꯕꯨꯡ ꯋꯥꯡꯂꯦꯟꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯦ ꯃꯁꯤꯗ ꯅꯤꯉꯣꯟꯒꯤ ꯏꯌꯣꯡ ꯁꯪꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯁꯔꯤꯁꯣ, ꯎꯅꯤꯡ ꯎꯅꯤꯡꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯒꯨꯝ ꯊꯃꯣꯏ ꯑꯁꯦ ꯋꯥꯖꯔꯝꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ꯫ ꯍꯣꯔꯦꯟꯒꯤ ꯊꯕꯛ ꯑꯣꯏꯕꯁꯤꯗ ꯍꯧꯖꯤꯛ ꯋꯥ ꯍꯧꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯪꯁꯨ ꯐꯤ ꯁꯥꯖꯍꯧꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯡꯅꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯤꯁꯥ ꯍꯩꯕꯤꯗꯤ ꯆꯔꯩ ꯐꯤ ꯁꯥꯕꯒ ꯄꯨꯡꯇꯣꯛ ꯇꯣꯛꯇꯨꯅ ꯄꯥꯃꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯗꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯑꯁꯨꯝ ꯋꯥꯏꯁꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯅꯥꯃꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯟꯕꯅ ꯈꯜꯂꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯏꯇꯥꯎ ꯀꯅꯥꯁꯨ ꯂꯣꯏꯅꯗ ꯅꯤꯉꯣꯜ ꯃꯥꯒꯤ ꯃꯒꯥꯏꯗ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯏꯌꯣꯡ ꯁꯪꯗ ꯄꯥꯈꯪ ꯏꯇꯣꯝꯗ ꯆꯠꯂꯒꯦ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯌꯥꯋꯥ ꯄꯨꯝꯕ ꯆꯦꯟꯊꯔꯛꯄ ꯂꯥꯏꯖꯒꯨꯝ ꯃꯐꯝꯗ ꯇꯝꯂꯨꯔꯒꯦ꯫ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯆꯦꯡꯂꯧꯁꯛ ꯍꯦꯟꯅ ꯁꯦꯝꯗꯨꯅ ꯄꯥꯃꯨꯕꯤ ꯃꯒꯥꯏ ꯇꯝꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯉꯣꯟ ꯑꯣꯏꯕꯤ ꯌꯥꯏꯅꯨꯁꯨ ꯑꯔꯩꯕ ꯃꯈꯩꯅ ꯃꯥꯏꯊꯣꯡꯗ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯨꯅ ꯃꯊꯪꯂꯦꯟ ꯃꯥꯟꯖ ꯃꯍꯥꯛꯄꯨ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤ ꯑꯗꯨ ꯅꯤꯉꯣꯟꯒꯤ ꯏꯌꯣꯡ ꯁꯪꯗ ꯐꯤꯗꯥ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯌꯥꯋꯥ ꯍꯥꯟꯅ ꯑꯁꯨꯝꯅ ꯀꯥꯡꯉꯤ, ꯊꯣꯠ ꯇꯊꯣꯠꯄꯤ ꯇꯊꯣꯠꯄꯤ, ꯄꯥꯈꯪ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤ, ꯎꯗ꯭ꯔꯦ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡꯕ, ꯎꯔꯤ ꯊꯃꯣꯏ ꯌꯥꯋꯥ ꯄꯥꯎꯉꯝꯖꯗꯦ꯫ ꯅꯨꯡꯁꯤ ꯆꯦꯡꯂꯧ ꯑꯍꯦꯟꯕꯤ, ꯌꯥꯆꯪꯂꯛꯀꯤ ꯀꯣꯔꯧꯒꯨꯝ ꯅꯤꯡꯊꯤꯕꯤ, ꯉꯁꯤ ꯀꯣꯔꯧ ꯅꯨꯡꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯣꯏ ꯅꯤꯡꯂꯦ ꯅꯤꯉꯣꯜ ꯃꯥꯏꯊꯣꯡ ꯑꯁꯦ꯫ ꯌꯥꯏꯅꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯝꯖꯩ, ꯄꯥꯈꯪ ꯊꯃꯣꯏꯕꯨ ꯃꯤꯍꯧꯖꯔꯨꯕ ꯊꯣꯛ ꯑꯩꯗꯒꯤ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯀꯥꯟ ꯆꯤꯡꯉꯨ ꯅꯣꯡꯗꯝꯅꯒ ꯀꯟꯕꯅꯤ ꯈꯪꯗ꯭ꯔꯦ꯫ ꯄꯥꯈꯪ ꯎꯗ꯭ꯔꯦ ꯎꯅꯤꯡꯉꯤ, ꯎꯔꯦ ꯈꯣꯏꯔꯥꯡꯉꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥ ꯍꯥꯏꯕꯗꯨꯔ ꯃꯁꯤꯕꯣ? ꯌꯥꯏꯅꯨ, ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯔꯤꯗ꯭ꯔꯥ? ꯀꯔꯤ ꯋꯥꯅ ꯃꯥꯟꯖ ꯑꯩꯕꯨ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯂꯤꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯤꯉꯣꯜ ꯊꯃꯣꯏ ꯑꯁꯦ ꯋꯥꯍꯟꯅꯕ ꯂꯛꯅꯕꯤꯔꯤꯕꯔꯥ? ꯏꯕꯨꯡ, ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯃꯣꯏꯗ ꯅꯤꯡꯖꯕ ꯑꯃꯃꯝ ꯂꯩ, ꯃꯗꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ? ꯈꯪꯅꯤꯡꯉꯤ, ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨꯔꯣ, ꯃꯥꯂꯦꯝ ꯇꯥꯏꯕꯪꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯂꯨꯕ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯕꯅ
angawba khoimuna ilakadra lahi chublakadra amuk mi paijai adugane amuksu kumgi malang angawbana hugaina satlibi leirangbu humduna pukigadra wajaido ningol oibi pumbana pamjabadi poloi phauba ningthina ngakpi semigadaba tamba nupa amakhaktani nungshiba mahaki makada leika fanna haujaning mangaktani nangidi ai leirivasidi aibu nangidama leptrabrane lepi adubu kanana khangni ngasi mafam asida satlamba tera paibido mikup amagi matungdana karamba mafamda paikhiba hongma naiba miyoibana ahongba sina pamuba nangi pukning wakhalbusu hongkhrabadi haiduna ningon pukningna matam pumnamaktani wajariba aidi nangidama leengraba chingjawgumna lepkhrabasidi chingjawgumna leple wahi asi khaktara chingjawdugi marumda lona satjarami leirangni se ningon nangi tamjaba nura khudong ahenbi pakhangi khusina ningon gi napada nungsina thechagi ningon samlang khomgalo thetpiro ningon gi ye thangma napada nangi damu lepkhrabani ningol aise mapu pankre haiba miyamangna taklagi nungsi khudo lairang adubo pakhangna ningon gi napada thetpi aduga hairai nangi phajabaga changdamnabada singel matana mawat haubani adumna pauthokpiganu ningon napada tangjaba phangbadi ningon egi laibak phabani aidi nangbu yamna nungsi nangbu thadogi khanba mikupta aigi aroiba oijegeko aisu nangbu yamna nungsi pamubo nangna ningon egi phamdagi samai leiduna lamlami kanagi makada chatlagi haina ninglakpa mikup aduda ningon egi punsi aroiba yehip tankhibo isanu wanglena yainogi machinban adubu mensile mangak adu haiduna hairai adumna haiba hongnadi nura pakhang anido khudka khusamna mitka chanajai muna yengba miing aduna thamoi phauna yongnakhri animaki khonjena amatta oina asumna hairai thamoi anina leiringkhai khongchat kaidaba ojagi miku pungja mata hakjang ani sedokna hanbinu hada chingu khoyu kege pokpa sarare yom khraba leipungu sem khraba khayomgu sabi sanam anigi thamoisu nafamda changjau pana kachari nungsi waithungna hanbiyu asomna nungsiba mayaina poloi phau thanaroise haiduna makoi anidu chingu thangjing mahak popanduna sari wasak narami masigi matungda wanglem pungding hanbana masanawbu yengduna hairai ngasi nang aina chingu thangjing mahak popanduna sari wasak chetna saklibase taibangna tasengna oithokadra nang ai thunagadra haibado yengsi karamnano hairibasibo kege morang leipak asida charai phi saba haibada nangsu maming chatpani pung tingba pung saba haibadana aisu maming chatpani aduna handak lakliba kege thangjing harawba sigi mangoinana ngasidagi hauna nangsu charai mapum ama saro aisu pung phajaba ma semduna saragi karigumba loiba chap manarabadi haye kege laibungda aina pung thingi aduba nangna sajaba charai phi adubu setuna jagoi saw masima oiba ngamlabadi chingu thangjing mahakna chanbiduna nang ai soidana waithungnagani haiba khangnasi wafam asida phisa haibisu hoi haina yanari mikup asida makhoi anigi aroiba oikhri adubu chingu thangjing mahaknadi nura pakhang anigi yamje laibakta karam hainabu tamligaba yenglasi mathangi numitagi hauna wanglem pungding hanbana u kaktuna pung saba haurami somdasu phisa haibina khoyon kaithenagi langmapum leiruduna tarengda haptuna chakpa haurami adubu phisa haibina tarengda lang haptuna chakpa asida lang adu pat pangtata tatlami tatlibasing adubu samduna sambada awaba ama oirami matau asida mahakna haijai kari krabrang langni haibagi asuk tatpa sibo
ꯑꯗꯨ ꯀꯨꯏꯅ ꯑꯩꯅ ꯐꯤ ꯁꯥꯔꯛꯄꯁꯤꯗ ꯑꯁꯨꯝꯅ ꯇꯠꯄꯗꯤ ꯈꯛ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯍꯟꯗꯛꯀꯤ ꯈꯨꯇꯠ ꯑꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯂꯪꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯅꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯝ ꯁꯝꯗꯨꯅ ꯆꯥꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯐꯤ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯐꯤ ꯍꯧꯕꯗꯁꯨ ꯄꯪꯇꯠꯇ ꯇꯠꯂꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯁꯥ ꯍꯩꯕꯤꯒꯤ ꯂꯪ ꯑꯁꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯃꯍꯥꯛꯅ ꯑꯇꯝꯅꯅ ꯇꯠꯍꯟꯒꯦ ꯌꯥꯎꯅ ꯇꯠꯍꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯅ ꯄꯨꯡ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯤꯁꯥ ꯍꯩꯕꯤꯗꯤ ꯇꯦꯝꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯇꯤꯡꯂꯤꯕ ꯂꯪꯗ ꯊꯤꯟꯕꯗ ꯄꯪꯇꯠꯇ ꯇꯠꯂꯝꯃꯤ꯫ ꯂꯥꯏꯖꯤ ꯍꯧꯔꯕ ꯃꯇꯨꯡꯗ ꯁꯤꯡꯀꯥꯞ ꯈꯔꯗꯒꯤ ꯍꯦꯟꯅ ꯁꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯇꯁꯦꯡꯅ ꯆꯔꯩ ꯐꯤꯕꯨ ꯃꯥꯟꯗ꯭ꯔꯦ꯫ ꯑꯇꯠꯄ ꯂꯪꯁꯤꯡꯇꯅ ꯁꯝꯈꯤꯕꯅ ꯀꯤꯁꯤ ꯉꯥꯕꯣꯡ ꯃꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯗꯨ ꯍꯧꯈꯤꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯁꯥ ꯍꯩꯕꯤꯗꯤ ꯆꯤꯡꯎ ꯅꯣꯡꯗꯝꯅ ꯊꯤꯈꯤꯕꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯐꯤ ꯑꯗꯨ ꯇꯪꯈꯥꯏ ꯐꯥꯎꯕ ꯆꯟꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯉꯣꯜ ꯃꯇꯤꯛ ꯄꯨꯊꯣꯛꯇꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯠꯅꯧ ꯂꯪꯂꯥ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯅ ꯇꯠꯃꯟꯈꯤꯕꯅ ꯄꯥꯈꯪ ꯃꯍꯥꯛꯀ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯀꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯍꯟꯗꯛ ꯀꯨꯝꯖꯥ ꯑꯁꯤꯒꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯁꯛꯁꯦꯟꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯑꯁꯤꯗ ꯅꯆꯥ ꯅꯃꯣꯡ ꯑꯣꯏꯕꯤ ꯑꯩꯁꯨ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡ ꯊꯣꯛꯇꯨꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯤꯌꯥꯝꯃꯥꯡꯗ ꯂꯩꯅ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯅ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯁꯥꯎꯅ꯫ ꯏꯄꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯅꯤꯡ ꯇꯝꯖꯧꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯆꯤꯡꯅꯔꯤꯕꯒꯦ? ꯅꯃꯣꯝ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃꯒ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡꯗ ꯄꯨꯟꯅ ꯖꯒꯣꯏ ꯀꯠꯀꯤ ꯅꯤꯡꯖꯕ꯫ ꯏꯆꯥꯒꯤ ꯊꯦꯡꯂꯧ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯃꯤꯁꯛ ꯑꯃꯒ ꯄꯨꯟꯅ ꯖꯒꯣꯏ ꯀꯠꯀꯦ ꯍꯥꯏꯕ? ꯌꯥꯏꯅ ꯀꯠꯂꯨꯅ, ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯃꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯇꯨꯅ ꯈꯨꯝꯖꯩ, ꯑꯗꯨꯉꯩ ꯀꯪꯂꯥ ꯌꯥꯏꯄꯨꯡ ꯁꯥꯈꯤꯕ, ꯍꯧꯖꯤꯛꯅ ꯀꯦꯒꯦ ꯐꯝꯊꯣꯟ ꯌꯥꯏꯄꯨꯡ ꯍꯟꯖꯕ ꯄꯥꯏꯔꯤꯕ ꯀꯦꯒꯦ ꯈꯨꯟꯊꯛ ꯃꯣꯏꯔꯥꯡ ꯉꯥꯡꯂꯧ ꯂꯩꯀꯥꯏꯗꯒꯤ ꯀꯣꯂꯣꯏꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕ ꯀꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯃ ꯈꯪꯗꯕꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯆꯥ ꯇꯔꯦꯡꯕꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯟꯗꯛ ꯁꯥꯔꯤꯕ ꯄꯨꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯇꯔꯦꯡꯕꯤꯕꯨ ꯖꯒꯣꯏ ꯁꯥꯍꯜꯂꯨ꯫ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟꯗꯤ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯑꯣꯏꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯏ, ꯏꯁꯥꯕꯤ ꯌꯥꯏꯅꯨ ꯃꯍꯥꯛꯄꯨ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ? ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯅ ꯁꯨꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯎꯅꯔꯣꯏꯁꯦ ꯍꯥꯏꯅꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯄꯨꯡ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯐꯤ ꯁꯥꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪꯅ ꯂꯨꯝꯈꯤꯕꯅ ꯅꯪꯅ ꯁꯥꯕ ꯖꯒꯣꯏꯗ ꯑꯩꯅ ꯄꯨꯡ ꯊꯤꯟꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯀꯥꯏꯕ ꯇꯥꯔꯦ꯫ ꯅꯪꯒꯤꯗꯃꯛ ꯁꯥꯈꯤꯕ ꯄꯨꯡ ꯑꯁꯤꯅ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯅ ꯁꯥꯕ ꯖꯒꯣꯏꯗꯨ ꯑꯣꯏꯅ ꯊꯤꯟꯕ ꯇꯥꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯣꯔꯦꯟ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯒ ꯄꯥꯃꯨꯕꯤ ꯅꯪꯒꯤ ꯅꯔꯟꯌꯥꯏꯗ ꯑꯩ ꯂꯥꯛꯀꯦ꯫ ꯅꯋꯥ ꯅꯄꯥꯎ ꯍꯪꯂꯒꯦ, ꯁꯥꯈꯤꯕ ꯆꯔꯩ ꯐꯤꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯃꯤꯠꯅ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯎ ꯂꯥꯏꯕꯨꯡꯗ ꯊꯣꯛꯇꯨꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯅ ꯄꯨꯡ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯄꯨꯡ ꯊꯤꯜꯂꯤꯕ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯕꯨ ꯌꯦꯡꯖ ꯀꯦꯒꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯆꯤꯡꯎ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯖꯒꯣꯏ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯁꯥꯡꯅꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯏꯇꯥ ꯐꯤꯁꯥ ꯍꯩꯕꯤꯅ ꯑꯩꯉꯣꯟꯗ ꯇꯝꯈꯤꯕ
ꯄꯥꯎꯗꯝ ꯑꯗꯨꯒꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯦꯅ꯫ ꯂꯩ ꯃꯇꯩꯔꯦꯡꯕꯤꯅ ꯖꯒꯣꯏ ꯁꯥꯔꯒ ꯏꯕꯨꯡ ꯋꯥꯡꯂꯤꯅ ꯄꯨꯡ ꯊꯤꯜꯂꯤꯕ꯫ ꯄꯥꯎ ꯑꯁꯦ ꯏꯇꯥꯗ ꯊꯨꯅ ꯇꯝꯂꯨꯗꯕ ꯌꯥꯗꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯇꯥ ꯌꯥꯏꯅꯣ ꯐꯤꯁꯥ ꯍꯩꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯤꯁꯥ ꯍꯩꯕꯤꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯆꯩꯔꯩ ꯐꯤ ꯑꯗꯨ ꯑꯗꯨꯃꯛ ꯁꯥꯔꯤ꯫ ꯂꯪ ꯀꯛꯅꯕ ꯀꯥꯇꯤ ꯑꯗꯨ ꯃꯌꯥ ꯀꯨꯝꯈ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯂꯪ ꯀꯛꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯆꯤꯡꯉꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡ ꯌꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯤꯉꯣꯟ ꯑꯩꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯄꯤꯕꯤꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤꯀꯣ ꯃꯥ ꯑꯩ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯂꯪ ꯑꯁꯤꯅ ꯇꯠꯃꯟꯈꯤꯕꯅ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯅꯖꯕꯗꯤ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯕꯪꯅꯅ ꯂꯩꯔꯤꯉꯩꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯁꯛ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯇꯥ ꯂꯩꯁꯥꯡꯅ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯥꯅ ꯄꯥꯈꯠꯂꯞ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ, ꯏꯇꯥ ꯀꯩꯗꯧꯔꯦ? ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯁꯦ ꯁꯣꯔ ꯆꯅꯤꯡ ꯇꯥꯈꯣ꯫ ꯂꯩꯁꯥꯡꯅꯨꯅ ꯇꯝꯖꯩ, ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯏꯕꯨꯡ ꯋꯥꯡꯂꯦꯟ ꯀꯩꯗꯧꯔꯕ? ꯃꯍꯥꯛ ꯀꯩꯗꯧꯔꯕꯒꯦ? ꯏꯕꯨꯡ ꯋꯥꯡꯂꯦꯟꯗꯣ ꯆꯤꯡꯉꯨ ꯂꯥꯏꯕꯨꯡꯗ ꯃꯍꯥꯛꯅ ꯄꯨꯡ ꯊꯤꯟꯗꯨꯅ ꯂꯩꯃ ꯅꯤꯡꯊꯤ ꯇꯩꯔꯦꯡꯕꯤꯅ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯍꯧꯋꯦ꯫ ꯏꯇꯥ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯐꯤꯁꯥ ꯍꯩꯕꯤꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅꯕꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯟ ꯆꯣꯏ꯫ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯥꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤꯕꯗꯨ ꯎꯔꯤ꯫ ꯐꯤꯁꯥ ꯍꯩꯕꯤꯗꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯍꯤꯛꯅ ꯍꯤꯛꯅ ꯃꯗꯣꯝ ꯀꯞꯆꯩ, ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯥꯡꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯆꯤꯡꯉꯨ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯖꯒꯣꯏ ꯀꯠꯄꯒꯦ? ꯅꯪ ꯑꯩ ꯁꯔꯤ ꯋꯥꯁꯛꯅꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤ ꯀꯥꯎꯕꯒꯦ? ꯀꯔꯤꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡ ꯑꯣꯟꯕꯒꯦ? ꯐꯤꯁꯥ ꯍꯩꯕꯤ ꯄꯥꯝꯃꯨ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯅꯤꯉꯣꯟꯒꯤ ꯊꯣꯠꯂ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯔꯦ꯫ ꯏꯉꯥꯒꯤ ꯅꯣꯡꯊꯥꯡꯒꯨꯝꯅ ꯀꯨꯞꯂꯕ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯃꯪꯕ ꯅꯣꯡꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯆꯣꯠꯂꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯏꯌꯣꯡꯁꯪꯗ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯆꯩꯔꯩ ꯐꯤ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯆꯤꯟ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯥꯗ ꯆꯩꯔꯩ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯃꯟꯗꯦ꯫ ꯅꯤꯉꯣꯟ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯅꯪꯅ ꯊꯧꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯇꯣꯏꯅ ꯃꯇꯠꯄꯅ ꯆꯩꯔꯩ ꯁꯤꯡꯀꯥꯞ 3 ꯁꯨꯅ ꯁꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯏꯁꯥꯗ ꯊꯣꯟꯖꯗꯨꯅ ꯀꯦꯒꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡꯗ ꯏꯊꯥꯡꯂꯦꯟ ꯃꯍꯥꯛꯀ ꯖꯒꯣꯏ ꯁꯥꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯅꯤꯉꯣꯜ ꯑꯩꯒꯤ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯨꯡꯍꯟꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯅꯪꯕꯨ ꯁꯥꯔꯨꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯄꯦꯟꯅ ꯀꯞꯆꯩ, ꯉꯁꯤꯗꯤ ꯄꯥꯝꯃꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯑꯣꯟꯈ꯭ꯔꯦ꯫ ꯏꯐꯝꯗ ꯍꯥꯏꯔꯝꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯈꯟꯖꯔꯨꯕ ꯅꯤꯡꯖꯔꯨꯕ ꯄꯨꯝꯅꯃꯛ ꯁꯤꯡꯌꯦꯟ ꯑꯔꯦꯝꯕ ꯂꯩꯔꯪ ꯑꯇꯤꯡꯉ ꯇꯥꯔꯤ꯫ ꯑꯁꯨꯛ ꯋꯥꯅ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯦ ꯃꯩꯆꯥꯛꯅ ꯌꯣꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯝꯃꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯣꯜ ꯃꯄꯥꯎꯕꯨ ꯇꯥꯕ ꯐꯪꯗꯅꯕ ꯑꯩꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯑꯩ ꯇꯥꯝꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯃꯄꯥꯗ ꯆꯛ ꯍꯥꯏꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯗꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯍꯟꯕꯗꯨ
Jagoi saba loireduna jagoi sabagi fizol aduga loinana Yainu Phisa Haibigi mayum tamna laklammi. Karam tauri pahongge haina lakjabani. Adubu Wanglin mahakna Yainugi mayum adu yauba matamdadi masanawgi asiba hakchangna mangon aduda konyang wagom tuptaduna lairibadu uri. Wanglin satchen sinduna masabi bukon khatli. Matambakta jetna pamjaduna kapjay. Pamubi Wanglingi thawa Yainuwo karino nana toromliba mataw asibo nasabi aibu warauduna chatrabra nahakpo. Oh ningon nangi wakhalse onthoknasu thenkhraboy. Mahakna tatuna lairiba charai adubu amuk yengduna makha tarai. Charai nang nasaba loidabana pamung mahaka aiga setnaba oireko. Wanglin aigi thawaina hingliba makhai aini nungsijabi Yainuga khaklapnaroi. Aikhoi anigi nungsi maribu karisu laitaba charai nangna lamthok nanba ngamgadra. Mahak aigi nungsibini sire siminagani pamubi mahaki matung inbada karigi aina aigi thawaibu pamurugani. Hala chingu khoyum nangi taibang phambak ase poloida kainaba haibado ohellaboy. Ma aini saknakhiba nungsi wasakto chingu thangjing nahakna kubidraboy. Namung nakhiba sari wasaktuna ngasidi ma aigi thamoi asida chena punduna mapugi laikonda waithungnaba ngambo oijaragi. Isanau Yainu Chakpram Yainu Phisa haibiyo nathangle manjai haksu pamubi nangi haina khongthang tungin laklage aibu ngairamkho. Asi haiduna Phisa haibigi mabukta yungduna lairiba thang adubu satoktuna mahaki pibuk mapada thumna thinjili. Wanglin pungding hanba laimai thakta haithakri. Mahaki samu hakchangdagi tholakpa angangba ikheng aduna yatariba Yainugi maithong tamna sensinkri. Asomna chingu thangjing mahaki nongdamna nura pakhang anigi nungsi wari adu taibangda waithungna hanba ngamdraduna lairipakta waithungna hanki. Kege yaipung hanjaba Wanglin pungding hanba amadi kege chanu Chakpram Yainu Phisa haibi anigi tolaba wariso asumba loisinkhirami.